Sakangdabasingna miyoy ama hatlamle. Sakangdaba miyoy singna ngasi ayu Imphal West District ki phumlauge mafam amada Kuki ama hatlamle. Laikhidraba Kuki adu Kangpongpi District ki modbung dagi limkholal mate kawi mahak Assam regiment da hana habildar oramba miyoy ni ma ke asiba hakjang adu police na lokhat kre hairi Hindustan Times ta phongba paw magi matungina mahakar amada thoduna lakpada sengmai lansin khibane mahang masa da phubagi dakpam sing leramba thengnaki Kangpongpi district amasung sengmai rom lansin bagi mafam sing asida Central Paramilitary Forces sing na section ngak senduna hawkhiba sahidagi leirakhibane Kuki militants singga Assam Rifles ka link leinei PK Mishra Manipur da hujik thokliba irang asi loisinba yanaba state asidagi Kuki militants singa afama mari thamliba akangnaba force mafungpana lokthoktriba fawba santi leiba ngamloi haina BSF ki former ADG PK Mishra na phongdokhre Jammu amasung Kashmir da army paramilitary forces amasung state forces ka pullaga operation chathaduna mapungphana thabak tongminari Manipur da di sahi kaya punna thabak tongminaba ude haina PK Mishra na news mapan da phongdokhe Assam Rifles ka Kuki militants singa link leinei haina su TV channel asina loba discussion program amada makhata na phongdokhe BSF ki former ADG PK Mishra gumba matik saraba officer amana Manipur gi damak asi yauna phongdokhrabani mari leinaba singna kari karamba khongthang lorakadage haibado miyam punna ngaiminaba tari Unified Command CM the Sino Hibe Irang Horakre, demand sing tabak to ontrok tiba pauba halloi haiduna mairo sing khwairamun kaitel da ahing yarik tuna leiri Tongan demand sing tawduna ngasi yamlaba mahiroi singna nitaipa su thekta leiba Raj Bhavan gi gate ta thomjinduna kholau kayar mum laukhre makoina taliba demand sing adu pung kumari gi manung da thabak ton thokadabani maduna tripa phawba yumda hankhiroi haiduna khwairaman kaithel da ahing yarek tuna leina khre thawdo sing asi ayu pung 10 rom tarakpa duai dagi hauraga thokhibani Imphal gi akoibda leibe school amadi college singi masing yamlaba mahiroi singna kaisampat khwairaman kaithel amadi sajen thongnom dagi lalaga governor gate mamang da tilakhi yamlaba mahiroi sing aduna governor gi gate mamang da thomjinduna kholau kaya marum su lauke tungda mahiroi tara Raj Bhavan manung da changduna governor unakhe loina na point taruk yawba charter of demand pisilamkhe Haidi ba demand sing adudi mathok tawdriba security advisor amadi DGP thabuk tagi lokthokadabani Unified Command gi incharge Manipur gi chief minister amadi miyam gi muhisung da sinagadabani Manipur da tholiba irang asi kumai gum mengduna leiriba Central Paramilitary Forces sing Manipur thadoktuna chalhan khigadabani Kuki MLA tara natana atai lehoriba MLA yankhai makim chapchaba phire miyam da khangan gadabani India government gi proxy war khudak ta lepkadabani lengang ne miyang gi punsi kanba ngamdrabadi mahiroi singna Manipur kanabagi damak angamba thakta honarakani haibasing asine haiba charter of demand sing asi pung kun marigi manung da thabak to onthok pinaba governor na taksilamkhe loina na madu thabak to onthok triba phawba makhoi mayum da hallaroi haiduna khwaraman kaithel da ahing yarek tuna laikhibani marak adu da governor unaroba matung mahiroi sing adu governor gi gate mamang da phamlingai matam da Central Force sing na ngaihang ningai sangdana ba thoklakpa dagi security forces sing na tear gas sel kaya marum kaptuna mahiroi sing adu bu tankhai ke madu da mahiroi ani makhong da sokhi loina na kaya amana wantheraki asokpa mahiroi sing adu Red Cross ki ambulance sing na hospital da pukhatuna laikanaki tungda mahiroi sing aduna kangla mamang da punsinaraba matung khwaraman kaithel da lakhibani amarom da mahiroi kharasu chief minister gi secretariat ta sangsinduna tonga ba kholau kaya marum su lauki khongjang changsilakiba mahiroi sing adugi manung da mahiroi khara khangalaga chief minister unaba sangki chief minister unarorba matung da paumi sing da wangangla duna mahiroi James Laisram na hai Manipur da hawkiba numi kharani asida Kuki militants sing na akanba mawngda drone dagi bomb thadaduna amade missile phawba kapsinduna landarakduna misimina kaya marum thogaliba asida Central Force sing tuminna laithokpa asi yamna laibak thibani maram asina state asida Central Force sing thambagi wahan thog laitre maram asina makhoibu state amada asida thambiranu haiba wafam sing yawba chief minister da thamlamki loina na asigumba attack satharaliba mioi sing asigi mathakta sapsaba action lokhat piu haina su taksillamki maduda CM gi maikaidagi amang angamba thakta hotnage hanagi hauna Assam Rifles ki battalion ani amasu state asidagi hongdokhiba laikhrabani makhata nasu kari karamba thabak paikhatpa yabage haibadu yengsingani loinana mahaki maikaidagi su angamba thakta hotnari haina phongdorakhi haire khwairaman ima kaithel da ahing yarek tuna leiriba mahiroi sing amana haiki ngasi masing yamlaba tongan ba school college ki mahiroi sing na khongjang jangsilagriba asi Manipur government amadi India government na tha tratuk mapung pharaba irang asi loisindana leibagi mayoktani mahiroi sing na governor da thamlam khiba demand sing adu pung kun marigi manung da thabak ta onthok
ꯑꯣꯟꯊꯣꯛꯄ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯒꯣꯕꯔꯅꯔꯒꯤ ꯔꯥꯖꯚꯕꯟ ꯑꯃꯗꯤ ꯁꯤꯑꯦꯝꯒꯤ ꯕꯪꯒꯂꯣ ꯐꯥꯎꯕ ꯊꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯟꯗꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯆꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯩꯁꯤꯡꯅ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ